Sri Nongthomam Birengi Anisuba Tamgi Lengak Punaba Atopa Minister Mangaga Loinena Wasak Lokre. Mikhal Mamangda BJP Kaktagi Lengak Amalehelu Manipurasi Sanana Yomgi Haibagumba Miyamda Yamna Pungning Itil Pikibu Wapam Board Komada Sizinaki. Hauzik BJP Kaktagi MLA Kuntrani Toy Kaduna Absolute Majority Pangle. MLA Mangaleiba NPF Nauna Semba Political Party Kuki People's Alliance Amasung Independent MLA Anisu Lengak Asibu Sogatuna Yamna Marasetpa Lengak Amaling Bangamlagani. Hauzik Ladiba Pibamasi BJP Manungdagi Natrabadi Mapangi Sapu Amatana Lengak Tugai Bangamleroy Aduna Mikhal Mamang the Pundoki Wapam Kuding Mak Natrabasu Yamnamak Matotaba Tabakaradi Lakadori Basahi Manga Asigi Manungda Pangtok Haningi Mamangi Sahi Manga Adudi Lengak Manungi Bhap Tanadaba COVID-19 ki saithengna thabak mapung phana paikalodi haibada thoidokna waroningai leiroi. Haujikna COVID-19 ki phibam phagalakpa lengak mara selagadabana khwaidagi maruoiba mipum khuding sangdraba yadraba thabakna ising marang kaina phanganba sana basinjak puthokpada lomi singi yamna maru oiriba har marang kaina phanganba amadi state asigi senthok lambi semnaba thorang yatpa mathau tare. Congress na state asida sahi tara manga palambada atai thabak sing panadrabasu maigi phibamdi phagalhalamle. Aduna Anoba Lengak Asina Asetba Pirep Amagalonena, Tangnabe Ising Amadi Har Panganaba, Hausiktagi Taurang, Paikat Pahubayare. Lengak Amalingbada, Lengak Adugi Akaknaba Pandam Karagi Makada Tabak Toba, Matautai, Adubu, Miam the Ising Pinabani Haiduna, Overhead Tang Natraga, Reservoir Masing Yamna Saba, Lambi the Pipe Yamna Pumana, Toidopa Kanaba Fangloi. Nong Taktagi Nong Taraktrabadi, Reservoir the Thamnaba Overhead Tang Ta Sinkanaба Natraga, Pipe the Tananaba Ising Leroy. Hena maru oiribadi isingi horakpam oiriba catchment area singda uwa marang kaina thaba amadi hawonba aduni aduna akoibigi phibam ngak senbaga loinena mahausagi khal kahendana thamnaba akanba thorang paikatuna state asida nongjo nongsa sang nahena basu hona basumi haukiba sahi mangada manipurgi umang wamang kananaba pandamda green mission manipur paikatkiba adu kaya yamna mai paklabagi haibadusu nauna yengsinba mathautai Hargi wafam susam mane Manipurgi mapandagi har yamna singsilaglaga lomi singda har marang kaina hekta phangadaba nate pusilagli bakhara adu puksel tingna phangpham thokpa mioi singda phangana bahona ba mathautai yamna pusilaglaga karigumba thausil amata yaudana yelabadi hanagi hana adum lomi singi khutta yoba ngamloi aduna matam leiringaida haujiktagi thorang toba yare adubu asigumba leibaki maruoibu wafam sing khangadaba matam asida minister pham yenbegi wafamna kok siklam khigadaba male Ngarang wasak lobada yaukiba sing adu ahanba round gi pidaba yadaba miyoi sing ngaktani haina miyamna launei. Haujikti district ki Kanglup ki nupi gi amadi chief minister oirakna bahonabada asoba thodang lokiba mi singi marakta natraga hena matik saba miyoi da pigadra haibagi asoba polum ama chief minister gi kokta leibagum uba phangi. Minister tarani thoidigi henba yadabana district khudingi pibadi oithokloi. Muslim su BJP gi oina kadrabanina masi polum oidre. Kuki ama naga ama nupi ama pire. Haujik waliba si schedule caste ki reserve seat ki pigadra piroidra haibasita ngaire pibi bayarabadi masisu pibi bayai ataidi chief minister na lenga khudong sagadaba yengduna pibada thoina waroningai leite minister piba loiraba matungda pham yenthoknabagi polum amasu soidana leigani asigumba kaya asina leibak mayamgi hena maruoiriba wafam kaya kauthokibasu yaudaba natte Mikhal thengnabasu maruoiba wafam da yufam oiraga thengnakhibagum lengak thorum tobudadi leibaki wafam nathairam sumloi Miyamgi aning apamba khuding lengak amatana thunganba ngamloi haibasi khangi adubu miyamgi apamba kaya asigi manungda hena maruoiba tangai fadabasing adugi ahan akon yenglaga thabak paikhatpa sumgani madutada lengak amagi magul lepa ngamgani